Assalamualaikum. Iraicha sindhi kari wafam pratham jage. Aikhoi Manipur gi kendra mufusi manungda. Wabagai kendra hairiga kendra si yam sothaba kendra mo oiri. Aikhoi gi huji pabung Honorable CM Khemsang Imnam Khemsang na afaba thabuk kaya jati khudingmaki public introduction tawdana yam kanu honabi yam thanks ni adu pabung daina humble request samatang apilamatang tawjaning badi nasana wagai kendra gi praja sing mut silaga aina thamjaning badi wagai kendra si congress su BJP su kare koi ba test tawre adu bang si phawa akhoi ne khamak padagi bu phawda election gi flag hosting umbadadi Manipur CM lakhi yawi duna tabada Manipur gi ngasi itihas ta sudum yam su hena khangani ngasi fawda CM amana laga ogai kendra gi sothaba amadi laita laira mayam adagi lambi thong every all development ko any school loisanu college loisanu adagi health center loisanu masigi sida akhoi police outpost ama akhoi gi order thokibani masibo sahi tara mu khelab si tara mai manga si si poma ta jatra hum bagi nutrna mafam do gi khajik phoba simjan bagi ma bi u da bi lei ni masita natana akhoi gi Manipur gi oina itihas ta Manipur history da han boi gane na khali pawung khemsan amtang akhoi gi ogai ken sida lapiraga Sotharba Praja Litalai Rabana Pik Thala Praja Simtang introduction Haibadi Unaraga Wari Shana Piragadi Yam Maigani Adana Pabunda Masi request Mai United Media Pagan Youth Organization Umpio Central Committee as a President Moina Pabunda I request of Zeri and the Lambi Thong Sipabung Yam Sotabagi Matakda Krakazik I could lakhiba maintenance ki khela khongbon site ki atei ki sisu leiri ko ahan bada ina document phangjabada khela khongbon site ki aikoi ki package number MNO 804 25 lakhs aikoi ki Imphal River to Eco si contractor name sina KH Leisabi special class contractor na lakh kunmanga ga lising ahunga sahunga maudrasi lothokre aduga akhoi lambi sidana lungmarum sairam da bidana sipu leiri masi mamang su electronic media madi newspaper sing da hap krabani adu ngasi fowa akhoi department na inquiry sport inquiry su lakpide adana masi gi pabung na muktan hatheng na yengsen biraga masi gi prajagi prajada awa biriba prajagi lai da sathum prajagi property sipo makoi na rally lesson si law be punishment amtang khoi praja myam gi mamang da tang PBO have se pabung da han da thamjage ani subada 2022 gi 22 da order thokiba aikhoi gi ogai kendra gi manung sana lei bai bom makong mathak ideal school mapa ideal school sige hek project somwang adana akhoi gi meng phalo ko le re si ani taina sida aikhoi gi PMGSY gi makhada saba PMGSY gi makhada saba Bailey Bridge package number 8136 contractor PS Adai Famai Hairiban Pasina contractor sina akhoi gi paisa se lothokre zamba maximum amount lothokre masigi kaisi package for crore something ni adu thong si concrete work loire atei ama fu tawdri asiga saminaba 2022 da order thokiba thong ni sa akoi pabung masi semtang miam na suno le sobiu pabung masu tang no le sobiu 2022 da order thokyu si maga saminaba thong di te oraga hallaga sadra loikra adu masi fowa aikoi gi thong si concrete work loiramaga dai sadana leiri adu PHS adai sigi langa langjin se efen mayum da foi kan chalaga aikoi wai shana na bona rode adui mathakta
ꯃꯁꯥꯒ ꯋꯥꯔꯤ ꯇꯦꯂꯤꯐꯣꯟꯗ ꯁꯥꯟꯅꯉꯥꯏꯁꯨ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯖꯨꯀꯦꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔ ꯀꯥꯏꯅ ꯁꯣꯔꯤ ꯃꯇꯝꯗꯨꯒꯤꯀꯣ ꯕꯤꯜꯗꯤꯡ ꯀꯩꯗꯧꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯁꯨ ꯁꯥꯟꯅꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ MLA ꯑꯣꯅꯔꯦꯕꯜ MLA ꯎꯁꯝ ꯗꯦꯕꯦꯟ ꯃꯍꯥꯛꯀꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯣ ꯃꯍꯥꯛꯅ 10 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯅꯥ ꯂꯩꯔꯒ ꯆꯤꯡꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯁꯨꯍꯜꯂꯁꯤ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯅꯔꯦꯕꯜ MLA ꯎꯁꯝ ꯗꯦꯕꯦꯟꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯀꯌꯥꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯗ ꯇꯧꯔꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯕꯤꯗꯅ ꯂꯩꯕ ꯃꯥꯜꯂꯤ ꯉꯁꯥꯏꯒꯤ 25 lakhs ꯈꯦꯂꯥ ꯈꯣꯡꯕꯣꯠ ꯁꯥꯏꯠꯀꯤ ꯄꯩꯁꯥꯁꯤ ꯂꯧꯊꯣꯛꯑꯒ ꯏꯖꯨꯀꯦꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯈꯟꯅꯔꯒ ꯃꯥꯏꯕꯝ ꯄꯜꯂꯤꯗ ꯀꯣꯏꯂꯥꯁ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯈꯦꯂꯥ ꯈꯣꯡꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯜ ꯐꯣꯔꯠꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯐꯨꯜ ꯍꯧꯗꯅ ꯑꯋꯥꯕ ꯇꯥꯔꯒ ꯂꯩꯔꯤ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯞꯄꯒ ꯂꯝꯕꯤꯁꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯊꯥꯒꯅꯤ ꯍꯥꯏ ꯑꯗꯣ 10 days ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯔꯒ ꯇꯧꯔꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃꯐꯥꯎ ꯐꯪꯕ ꯉꯝꯗ꯭ರೆ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯅꯠꯇꯕ ꯃꯃꯥꯡꯒꯤ 25 lakhs 3,390 rupees ꯃꯁꯤꯒꯤ ꯄꯣꯠꯍꯣꯜ ꯃꯦꯟꯕꯒꯤ ꯄꯩꯁꯥꯁꯦ ꯃꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯁꯥꯏꯠ 8 kilometer ꯑꯅꯤꯒꯤ ꯑꯦꯔꯥꯎꯟꯁꯦ ꯃꯁꯤꯒꯤꯁꯦ ꯑꯗꯨꯝ ꯊꯥꯕꯤꯅꯕ ꯑꯃꯨꯛꯇꯪ ꯄꯥꯕꯨꯡꯅ ꯃꯁꯤꯒꯤꯁꯤ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨꯅ ꯑꯩ ꯄꯥꯕꯨꯡꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯩꯒꯨꯝꯕ ꯄꯥꯕꯨꯡꯅ ꯃꯁꯤꯒꯤ ꯊꯥꯖꯗꯕ ꯂꯩꯔꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯄꯦꯀꯦꯖ ꯅꯝꯕꯔ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯒꯤ ꯑꯗꯨꯇ ꯅꯠꯇꯕ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯁꯤꯒꯤ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯪ ꯄ꯭ꯔꯖꯥꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤ ꯄꯥꯕꯨꯡꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯄꯥꯕꯨꯡꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯕꯨꯡꯅꯤ ꯄꯥꯕꯨꯡꯅ ꯁꯦꯝ ꯑꯣꯏꯕꯤꯕꯅꯤꯅ ꯃꯗꯨ ꯄꯥꯕꯨꯡꯗ ꯑꯩꯅ ꯑꯄꯤꯜꯁꯤ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯣꯅꯔꯦꯕꯜ MLA ꯃꯁꯥ ꯅꯣꯂꯦꯖ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯄꯋꯥꯔ ꯂꯩꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯈꯪꯗ꯭ꯔꯦ ꯊꯣꯡꯒꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯁꯣꯝꯗ ꯃꯌꯥꯏ ꯂꯝꯕꯤ ꯁꯣꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏꯗꯤ ꯑꯁꯥꯝꯕ ꯆꯠꯀꯗꯕ ꯑꯣꯏꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯁꯥꯏꯠꯀꯤ ꯃꯤꯅꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯊꯣꯏꯅ ꯂꯥꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯣ ꯏꯝꯄꯣꯔꯇꯦꯟꯁꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯏꯂꯦꯟ ꯑꯣꯏꯔꯝꯕꯁꯤ ꯁꯔꯀꯥꯔ ꯁꯦꯝꯗꯕꯩꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯐꯔꯦ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡꯁꯤꯁꯨ ꯁꯥꯍꯟꯗꯕꯤꯗ ꯃꯆꯥ ꯃꯁꯨ ꯄꯩꯁా ꯅꯠꯇꯦ crore 4 somethingꯒꯤ ꯑꯦꯃꯥꯎꯟ ꯑꯃ ꯄꯥꯕ꯭ꯂꯤꯛꯇ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯊꯕꯛ ꯁꯨꯗꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ MLAꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ MLAꯒ ꯃꯍꯥꯛꯀ ꯌꯥꯅꯗꯦꯗꯨꯗꯤ ꯃꯁꯨ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯄꯥꯕꯨꯡ CMꯅ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯗꯤ ꯏꯟꯁꯄꯦꯛꯁꯟ ꯇꯧꯕꯤꯔꯒ ꯊꯣꯡ ꯑꯁꯤꯁꯨ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯤꯕ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯃꯃꯥꯡꯗ ꯔꯤꯄꯤꯌꯥꯔꯤꯡꯒꯤ ꯂꯧꯊꯣꯛꯈꯤꯕ ꯄꯩꯁꯥꯁꯦ ꯃꯁꯤꯒꯤꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯍꯜꯂꯒ ꯊꯤꯀꯥꯁꯤꯡꯁꯤꯅ ꯊꯕꯛꯁꯤ ꯁꯨꯍꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯍꯥꯏꯖꯒꯦ ꯍꯤꯁꯇ꯭ꯔꯤꯗ ꯑꯍꯥꯟꯕꯁꯨ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔꯒꯤ CMꯅ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯇꯧꯈꯤꯑꯅ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯑꯩꯅ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯄꯥꯕꯨꯡꯅ ꯃꯁꯤ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯄꯥꯕꯨꯡꯅ ꯃꯥꯟꯅꯕ ꯌꯦꯡꯉꯤꯕ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯄꯥꯕꯨꯡꯅ ꯆꯠꯂꯒ ꯇꯧꯔꯤꯕꯁꯦ ꯍꯦꯟꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯁꯅꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CM ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯦꯅꯤ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯑꯍꯣꯕ ꯂꯩꯇꯦ ꯑꯃꯗꯤ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯕ CMꯅꯤ ꯍꯥꯏꯕꯗꯨꯗ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅꯁꯨ ꯄꯥꯕꯨꯡꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ